अहानबदा मरुओइबा पाव मणिपुर यूनिवर्सिटी द सप्लाई तौदुना सेल लौथोखिबगी वाथोक MLA Rameshor यावना मियोय मंगागी मथक्ता CBI ना चार्जशीट थगलक्ले मणिपुर यूनिवर्सिटी की तोवान फर्नीचर की आइटम सिंग सप्लाई सुतौ तौदुना लुपा लाख कयामरुम लौथोखि हाइबगी मतंगदा कायराव असेंबली कंस्टिट्युएंसी की MLA Rameshor Makokta AMU की मकोक थोंबा ऑफिशियल अहुम मराल लेरे हैना सेंट्रल ब्यूरो ऑफ इन्वेस्टिगेशन CBI ना ngasi चार्जशीट थगलक्रे CBI na ngasi thukiba press release amagi matung ina mara laire haina Central Bureau of Investigation Anti-Corruption Bureau CBI ACB Imphal na charge thagalaklaba miyoi manga adugi manungda yauri basingdi matamduda contractor oikiba MS Laurembam Enterprises Kanchipur gi proprietor aduga housing na BJP gi MLA oiriba Laurembam Rameshor Makokta Pharmacy gi manager Khetrimayum Rastam Kumar matamadugi AMU gi finance officer oiramba K Jiban Kumar Assistant Finance Officer Khetrimayum Basanta amasum Store in Charge Oiramba and Tejendrone University Authority na Wakatkibagi matung in CBI na case section 120B420 468 471 477A IPC amasum section 13 of 2 RW 13 of 1 of D of Prevention of Corruption Act 1988 ki makara charge thagalakibani hari Chargesheet asida haukibu kumja English ngani ga taraga naithoidagi English ngani ga taraga turuk phawbgi manungda Manipur University gi furniture item sing laibigi matangda senja thumja sathaki amasum AMU gi official ahumga contractor farm siga loktunai haina maral siri CBI na thagalakpa Chargesheet aduna pallibadi matam aduda Manipur University gi finance officer assistant finance officer amadi store in charge oiriba miyoi sing adugo loktuna duna University gi guest house gi furniture item sing laibigi tender arana mongda sathaduna MLA Rameshor gi company da contract pikhi asoiba aranba kya ama yaurabus kumja English ngani ga taraga marida MS Laurem Enterprises na stock register da post marang kaina laide haina sajinaba bill pisinki case asida senariba miyoi sing aduna haukiba kumja English ngani ga tara taruki October da Manipur University gi recreation hall mai sakpa aduda company adugi yamlaba post sing yaukre haina report tokshin kibane haina Chargesheet aduna makhata na panki nakalamaramda CBI na thakatpa Chargesheet adu special judge PC Act Imphal West na lokshin kibaga loina accused sing aduda notice issue tawnana ba khankhre panba yabde press na phangba pawgi matung ina case asida senariba university adugi miyoi sing adu university authority gi maikedi gi phabgi ayaba prosecution section pikre haina se pauksi si kuthangna makhata na phungdorakli atop Manipur police ki oiba tongan masing thani oiba pawng tang mayam da share tawjage mi halaga lupa crore ama lakhibagi likhun puthokre ranjan hatpra sijinakiba revolver fangle police simaina miyam casing si atuba matamda loinamak solve tawba ngamagadi yamnamak laipak faba oigani Susampur district headquarter da leiba State Bank of India dagi sel kaitholaga manak nakpada leiba ATM booth singda hapa satnanaba tharang tawringe de gari manungda guard tawraga laikiba arambam ranjan halaga lupa crore amaga lakh tara manga lakhibagi thawdu adu writers safeguard group WSG gi employee ahumna laktumnaraga satakibani haina police na puthokpa ngamkhre Manipur police na ngasi thokiba sirol amagi matungina security guard oina bolero manungda laikiba arambam ranjan maitai sai kuntra ka teret apokpa gaming laikhidraba Kumar kaptuna hatkiba revolver adu recover tawungamle pausna makhatan high Susampur police na register tawki FIR number 67 of 09 of 2020 IPC section 392 of 302 of 34 amasum 25 AC Act RW 120B gi makara thawdu adu thokiba September 3 da thikat hauki investigation adu sathanaba ahanbagi oina SBI gi case management gi subcontractor oina thapak toriba WSG gi employee on pakatki makoina arambam ranjan nongmaina kaptuna hatpada senabani haibisi makoi buwang pong sathabadagi khangbangamki miye ohum hatpa masum lupa crore amaga lakh tara manga lakhibada senaba WSG gi employee ahum adudi Susampur gi bi munhoi village tagi bi thangkhan mun sai nipu apopu gi ming laikhidraba bi tangkhokam Susampur Jobeng khuga tampak tagi ke somen sahi kuntraga taro apopu gi ming ke asoba amasum Imphal East district ki manungda laiba Bamon Kampu dagi khongkham brozen sahi nipu apopu gi ming ke sahene Pausi na hai Bamon Kampu dagi khongkham brozen na sel lak na bagi thorang adu tokhibani amasum thabak adu ki somena pangtokibani vi
Thangkhan Mungi license ki point 32 gi revolver aduga nongmai maru taruka ke somen khusinaki hairiba nongmai edu ATM booth amagi manung losilaga thamki Arambam Ranjan nongmai na kaptuna halaba tungda nongmai edu khongkham Rosen gi mayum da losilaga thamki amasum ma ki mayum du gi police na phakat pangamki mamangda district police gi phangba pawn hai pharaba makhoi ahum gi mathakta thijin humjin bada hokhiba sei manga rom gi mamang gi hauna ATM singda sel hapada sel lathokpu gi case singda makhoi senai haiba khangmangam le chawrakna makhoi na lupa crore ani rom maranai oina lathokhi haiba khangle makha tana thijin bagi thabak sathabda police na makhoi ahum gi manung digi amadagi lupa lakun gi senfam phakat pangam le police na thijin meda Suchampur tongan tongan ba ATM machine singda hapna ba yamna ba senfam lauraga pukibadu member manga chatminagadabada makhoi ahum khaktama satkibine hain spauksi gi kuthangda makha tari atopa angakpa paw manamu Rajya Sabha da sarangna bathon bagi damak chairman na MP Nipan suspend tawkhre Rajya Sabha da mapu pandaba mongda law khongduna akai atoi thuan kraba matung nong makon bada Rajya Sabha gi chairman M Benkai Naidu na ngasi ningthokaba numita MP Nipan suspend tawkhre MP Nipan adu suspend tawbagi motion adu parliamentary affair gi state minister B Muldinar na move tawki loinana Trinamool Congress ki Derek O'Brien amasum Dola Sen Congress ki Rajiv Satab Bipun Bora amasum Nasir Hussain APP gi Sanjoy Singha amasum CPM gi KK Ragesh amasum E Karembo House gi suspend tawki makhoi bu tanthokpagi resolution adu voice vote Rajya Sabha da move tarakpo matamda members singna law khongjilakhi masigi mamangda chairman Naidu na haki ngasi asi democracy gi awaba laibak thiba amasum ninda tawningai oiba numit amane wafam asi phongdokpaga loinana mahakna mari dainaba rule sing paladuna deputy chairman Haribas Narayan Singha gi mathakta no confidence motion adu reject tokhi deputy chairman bu kankhatladuna chairman Naidu na haki mahakna record sing yengle aduga deputy chairman na rule ngakna satki haibisu khangle nomaijing numita Trinamool Congress ki MP Derek O'Brien chair tamna sangsinduna rule utpaga loinana Mike munana ba khotna bagi Rajya Sabha da sarangna ba thokibane makna thangalakpa objection sing adu laukidraba matungda sauraba O'Brien rule book adubu kala kanun haina lauraga segaiki maduna maram oiraga house adu matam khara yaithukhi hanjin haijaraba phawbara tabidana opposition gi members singna house gi well phawba sangsinduna farm bill sing adu yaningda ba phongdokhi haina su pauksiyesina makha tarakli atopa yamna nuaitaba thamoi sokningai oiraba paw amanamu sangol mai chakpada san ani sirei Bisnupur Municipal Council Ward number 6 Bisnupur Khalaikai da leiba elangbam ebosa sai khumphugani pan apokpa lekhidraba ebo tombigi san loinariba sangol asi nungalam dai pung anirom tabada mai sakpagi thaudo amada tumna mai sakre thaudo aduda sangol aduda leiba gari san laba ani maina saktuna sikre haidi thaudo aduda sangol aduda paiduna thamba tin bandal taruk amadi paidra thamba using maina tumna sakre san ani asi paraga lupa lak ani ga lising humdra rom gi pochai mang takre haidi mai adu karamna horakpano haibigi chapsaba mari makong khangbangamdri hainu su pauksiyesina makhatarakle loisilakpo oina Manipur da thokpa thaudo wathok maru eba short news oina mayamda masak khaina khartang hapsaramge kaksing di mayam awafam da tare mafam khrada kaksing da miyoi taraga mari positive oiduna mafam ahum containment zone lauthokre kaksing di imung amagi miyoi taru imung amadagina miyoi manga amasu makhoiga naknaruba miyoi ahum yauna punna miyoi taraga mari COVID-19 positive oiba thengnaduna kaksing gi mafam ahum da containment zone ni haina lauthokre ngasi nong manini asida rapid antigen test tawbada miyoi singasi positive oiba thengnakhibani haidi ahanba Manipur Rifles da leiba MR personnel ama tha asigi taraga nithoi da mayum da thoroklaga masa nungairaktabadagi ngarang PR English school da hangba screening center da rapid antigen test tawrubada positive oiba thengnarakibadagi ngasi mahaka naknaruba miyoi test tawbada miyoi adugi imungi miyoi manga positive oiramani atopa mana kaksing turel wangmadagi Indian Army oiramadagi potharaba adubu Army gi CSD dagi pot lauthoroksin tawbani haiba miyoi ama kaksing gi Vision Hospital masa nungairaktabadagi layeng basalubada COVID-19 test tawrubada positive oiba thengnabadagi tungda mahaka loinabi amasum masa ahum test tawbada puna positive oiramba thengnakhi positive oiramba angang amagi birthday da yaurambi sai mapan gi nupi masa amasu positive oiramba thengnakhi Indian Army oirambadagi thabak gi patharaba positive oiraba mi adugi contact tracing tawbada
Kaksing YD Laisang Temparing Miyo Ani Amasu positive Weramatang Kaksing area Mapam Ahum Cantonment Zone ni haina DC Kaksing Valentina Arambamna Lauthokhibagi haina Supoksishin Makatari Atopa pau mana High Court ki COVID-19 positive case mari sure ngasi High Court of Manipur gi register na thopa notification number 86 ki matung ina court asida detect tokiba COVID-19 positive case masing mari sure hari ihan hana tha asigi tara turuk to COVID-19 positive case ama identify tawbadagi CMO Imphal East ki advice matung ina court sigi officer amasum staff saniga humdraga nipan test tokhi adubu testing kit sing leitabadagi miyoi samaga taraga nithukaki result haidokpada positive case ahum amaga thenakibani hairi oiragliba phibam siga loinana High Court Bar Association na sayol amagi court proceeding adjourn tobinaba haijarakpaga loinana High Court Employee Association asu warhauriba test ki result suna phangdriba phawba court karaktaba yahanbinaba haijarakpadagi regular court sitting sing tha asigi kunga manga phawba suspend tawra haina pausina makatari atopa paw amanamo IM na nauna tawrakhiba tokhaiba phiral amasum constitution ki demand center na yakhidrei Nagal Hoba Loop NSN IM ga informal wari sanakiba India government ki maikedi party asida makogi tongan ba phiral amasum constitution ki demand adu center na yaro habisi mayek sengna khangan kibaga loina na haujik nakal ani gi wari sanabagi progress karamba maikeida lakadagi habisi group asina lorakpa warep ta lairi hena spokesman makhatari. Thank you.